ꯂꯧꯅꯝ ꯆꯥꯎꯕꯤ ꯅꯪꯒꯤ ꯋꯥꯍꯩꯅ AC ꯃꯅꯨꯡꯗ ꯀꯩꯁꯤꯒꯤꯅꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯣꯏꯕ ꯇꯥꯃꯣ ꯌꯥꯏ ꯀꯔꯤꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯅꯣ ꯑꯩ ꯋꯥꯗꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩ ꯕꯔꯊꯗꯦꯗꯤ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏ ꯑꯦꯂꯤꯅ ꯈꯪꯅꯔꯗꯤ ꯈꯔ ꯀꯣꯏꯒꯗꯕ ꯈꯪꯅꯒꯗꯕ ꯀꯣꯏꯗꯧꯕ ꯎꯗꯧꯕꯗꯤ ꯈꯪꯅꯗ꯭ꯔꯦ ꯃꯥꯏ ꯕ꯭ꯂꯦꯟꯖꯥꯗ ꯃꯊꯟ ꯊꯧ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯣꯡꯁꯦ ꯍꯥꯡꯉꯝꯃꯦ Smiley, smiley, little boy, jumping puppy, puppy word. Well, like a fairy tale comes true. It might be your good time, pumping sweet cake, cookie friends. Well, this is my place for you. Still I
Good morning. Hi, good morning. Tình viên nhiều gì quay thường đấy. 당신 건너도 탱나래 요지. Mấy nhung đây pha cái tổng này pha nó chỉ có cái là. 뭔가 야나 채팅 거 비는 중동부동데 레이스 레이트 엄마가 내가 남이 맞지 Still I remember and still you're December. 지금만 되게 남자잖아 챙기나 간다 그런 게 들어보다 걸리는 것도. 나는 와우네 미는 마로 지금 거의 와이 통신 남이 이 제가 저들어. Suruh nak hani ba. 그 손불에 미진가 그거 좀 동자니지. 아이 짰지 양파 Kasum sakri ba. 짰지 아이네 보이버 코바 방나 짰다 펑 너는 보는 법이 강남 네가 안 했었더니 너. 나들아 이 아이자. 위험함 좀 들어. 거기 엘리나 강남아 돼야 그 거기도 뭐 강남 가다 거기도 우도 강남 돼. 마이크 렌즈도 뭐 던통 이래. 리비아는 나와 있나 간데 블록 넘지 나와 나. Mana ada tahu orang tidak tanah ni apa. 아니네. 블랙 구멍 강남 돼야 요거다 봐. 어머니가 아이 모티베이션 없나 야 진짜 밀래 makan kalau simpa tu yang sakit itu. Boleh tu. boleh tuh Eli lu ada nang nasi ngam mali. Wagang kasi soli. 아이 너 봐도 좀 모자라게 그래 니 뭔가 아이들은 또 그래 Maming padre si dia doa. 아 Maming maming lupa depende ni. Ay maming padre dia doa. 다 오케이인데 짝하잖아 라그잖아 타이밍 tinggalan orang kamu mana? Absen mana? 그래 Yaure nongan dari moi sai tu se ko dari ko pin. 뭐 임팔 농안 Apa sih guys itu dalam silo? Namo se guys. Divya. Namo. Ada. Nang si asat juga tidak tumpu be extra kamera. Itu yung gini. Lolo. 거기서 같이 게임 더 할래 Apa sih mini henjala tu si ubreo? 막 기계 가이로 Kau lo lah kami. Oh, semalam 릴라하게 Ay di sini udah sih tinggal mana? Kalau hari kerja apa kalau? 릴라 아이스는 나이팅걸 스튜디오다 Kalau belum. Mudah ni sai sakit. Kau siapa? ako'y yamna Kaya na Hydra kung siya ngam. Se artis se mo ang tani ko. Ay gara Hydra. karano Kung siya kau nak Ako hanggang na Hydra. mo. Amo kahit ông cái đó Ủa thông lao đông ta có hăng ô. Thì nó giàu thêm cái nó đi đông nè. Ano na ben na dobro ka ba to je? Tahu na si. đã xuất lên cái bữa sao bạn rồi Dati ako ko. Dati po ako na phada parang na po se mo ni lo ko ni ha sa ko. rồi cái nám là âm gì ako'y na Ano kam da bro? Diba? Ani thong thang na ba? ako'y đi ui dễ Yes. Nai re. ako'y yêu rồi medium tới yêu chứ Horje se horje. sẽ yêu rồi guitar puthoktada aina tawdoise mayam kanaba amna horaniba moigi studio mi akhoi record tawgadaba mi singda suna laktriba ko aduduna wari paraktedana yumda ado matam manghandabida sida oina moi studio langdabase sida khara pathokseba ko mamdi mamme ai pabudi ularoi horen record tawbodo matek matek adum ucharake Sum lai thu pasi zo mi na wang ngai tho yum pan ba hai ni nang gi ni pa na yai hai du na su na nim na ku ki wa ma su lei bi ko aduni je aigibudi tombi leibase yam nungai man ma leibagi awaba kaya kauthokpa ngamlibani thidi nungai haiduna su sum phajinduna thamba yaba natedo dore nungai phangam ji aishe yam phatab mi ha du nang bu wa na ba
ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯌꯥꯏ ꯀꯔꯤꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯅꯣ ꯑꯩ ꯋꯥꯗꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯨ ꯇꯥꯃꯣ ꯌꯥꯏ ꯈꯛꯇꯅꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗꯒꯤ ꯇꯥꯃꯣ ꯌꯥꯏꯕꯨ ꯃꯨꯟꯗꯨꯅ ꯄꯨꯕ ꯉꯝꯂꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯆꯥꯅꯕ ꯋꯥꯠꯇ꯭ꯔꯣ ꯑꯩ ꯇꯥꯃꯣ ꯌꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯃꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯁꯤꯈꯤꯌꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣ ꯌꯥꯏ ꯉꯥꯎꯁꯤꯗꯤ ꯇꯧꯃꯌꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯄꯥꯏꯁꯜꯂꯦ ꯎꯆꯦꯛ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯣꯝ ꯃꯈꯣꯟꯁꯤꯁꯨ ꯀꯤꯌꯦ ꯎꯆꯦꯛ ꯂꯩꯕꯅꯦ ꯄꯥꯏꯊꯣꯛꯇ꯭ꯔꯕ ꯁꯝꯕ꯭ꯔꯥꯡ ꯈꯗ꯭ꯔꯛ ꯇꯧꯋꯦ ꯃꯃꯨ ꯕꯤꯕꯤ ꯀꯥꯎꯋꯦ AC ꯃꯅꯨꯡꯗ ꯀꯩꯁꯤꯒꯤꯅꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯣꯏꯕ ꯑꯗꯣ ꯁꯪꯈ꯭ꯔꯦ ꯊꯣꯡꯉꯤꯅꯤꯀꯣ ꯑꯃꯨꯛ 이마기 이붕어 말라봐 ano tuh pungkia tarage Pungkia tarage ano tuh pungkia tarage 동비 이로 싱글로 여러니 그런 건 자신은 뭐 히다불이 자고도 달리 하여보니나 메팅 말이 히다도 있는 로르시네 까이다는 본두고 ꯌꯥꯝ ꯂꯥꯞꯄꯤꯗ ꯃꯣꯏꯔꯥꯡꯗꯅꯦ 오 ꯑꯩ ꯑꯃꯨꯛꯄꯨꯗꯤ ꯆꯠꯂꯨꯔꯦ 그이노 나비들어가 뭐 있으리구나 이마 ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯁꯤꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯦ ꯏꯃꯥ ꯃꯥꯗꯤ ꯆꯠꯁꯤ ꯌꯥꯗꯕꯅꯤ ꯑꯩꯅ ꯅꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯅꯤ ꯏꯃꯥ ꯑꯗꯣ ꯊꯕꯛ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯗꯒꯤꯅꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯆꯥꯔꯒ ꯆꯠꯄꯅ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ 이마 ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ 이마 ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯒ ꯂꯩꯔꯗꯤ ꯊꯦꯡꯈ꯭ꯔꯅꯤ 이마 ꯆꯥꯛꯇꯣ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯣꯝꯕꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯅꯦ ꯂꯥꯝꯃꯒꯅ ꯈꯔ ꯆꯥꯊꯣꯛꯑꯣ रेडियो सीरियल में कन्ना रिपोर्ट तौरी लम्हेन बनी ऐदी लम्हेन भी लोइसलकदोरे मयाम दा थोक मतलब कसिनारानी somda recording hore somda khara lainari nupi masaasina khali khali mayumse hek panamdrabadi ima oine loksinba yabado adusu oine aibu athuba ma isaasi bigi masadu 아니 왜 무시해 나무 나무들이 거의 못 쪼기게 자식 뭐이랑 ayo na balai ni ai kan na manung da lai ni nang kai so ino aya yare kai no birthday gide ai birthday di hayeng ne thank you baby ka is lau na ha ma nu shi male thank you come in your video không mi mẹ lấy bên nào xin chụp được cái này có được tiếp này không chắc thôi thì mà má cân ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯊꯣꯡꯉꯦ ꯅꯪ ꯊꯤꯍꯟꯕ 거의 너무 시 무슨 팀만 가셔도 돼 가자이
ꯌꯥꯝ ꯐꯖꯔꯦ ꯃꯃꯥꯏꯁꯦ ꯁꯦꯠ ꯅꯥꯟꯅ ꯐꯖꯗ꯭ꯔ ꯃꯁꯛ ꯏꯟꯁꯥꯡꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯁꯨ ꯉꯧꯁꯜꯂꯒꯦ ꯏꯃꯥꯒ ꯄꯣꯊꯥꯕꯤꯔꯣ चलो बाय बाय हाँ कहीं नहीं तब चलो चलो मई मुथोखरे रेकॉर्ड लागा हजैक ngài बतारी वा खिता ngambiro isema Hi hiyeng hiligi चही कया सुबनो हाइबदी खंजदबा कदरिबो बर्थडे सिगिदमक ngasi ai birthday gi vlog nate ko adije yare hayo birthday हाइबदी इरुजबा birthday चहिम बो इरुजदिया ना हाय हेली ma adana मागी हयें इरुजबा नुमि थोबे मयाम हरावने मागी दमकता yai phamangol pibiro बिबिनासी हाइदना मयाम पुनबुक्ता हाइजरी पुनबुक्पो हना हना थागतजरी michi siga 스트립 ꯇꯧꯔꯤꯕ ꯑꯩꯕꯨ hayo saro isolang ꯀꯩꯅꯣ ꯅꯣꯡꯉꯥꯟꯗ ꯉꯥꯏꯔꯤꯁꯤ ꯅꯥꯆꯣꯡ ꯑꯃꯨꯛ ꯆꯤꯜꯂꯤꯁꯤ ꯁꯣꯅꯤꯡꯗꯕꯤꯁꯤꯅ ꯃꯁꯤ ꯁꯣꯅꯤꯡꯗꯕꯤꯁꯦ ꯍꯥꯏꯗꯤ ꯅꯥꯆꯣꯡꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ इसे आई स्किप थी गंगा में थायम सारेबा एपिसोड 9 के 4 का लेरमद्रेबा माधवी अमनबी माले फिजिके माधवी अमनबी एडवांस हैप्पी बर्थडे आईगी इसा हेलिना अफब याई फब ओइरो तुंगे हेन माई पापा नुंगाइबो याई फब हेन माई पापा ओइरो mai pak pudi ngamaro ai mai pak mangre अदुगा लास्ट कई पिजदोइनो ngasi gi di mama na loi tawni sa gi mute एक चाबा होरे मैम लाओ कोना दलो आईगी खोजन जो marakta mai muthokre bako mai se recording tawbagi di konani aduga thanba yaragadi thuna loiba tawba phone recording tawrige mai mutre jam phajai ko अदा मुइदी बापा मम्मगन हेन फजबे jala mamma अममदने हेन फजबा अमम्बगी लाइफ अदनी अमम्बसु अंगानदनी हाइदो को हंदकी लागी कैरेक्टर जे सोय आई मपादो इने सारबदबने सोयबने कनोदी बेंजो के छाले hero हेलो आई अखोगी करी हाइतारे रिदो ओइब खराजु फाबने को यम इकाई जब हाइतारे kasu kai ni da Smiley, smiley, little boy. Puppy, puppy world. Feel like a fairy tale comes true. Might be your good time. Pumpkin, sweet cake, cookie friends. Well, this is my place for you. 이제 막 독서. ise hana sakto 까먹어서요. kaugin changelo sai de lòng cháu bi nangi wa haina. wow Huangang hay bi nangi chimbala. Ngau han kinang na aigi thamoy bu. Ngau han kinang na aigi thamoy bu. tan ha pui sai kai yu ꯑꯩꯅ ꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯛꯏꯕ ꯏꯁꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯔ ꯏꯁꯩ ꯁꯛꯄ ꯉꯝꯃꯔꯣꯏꯗꯕ ꯑꯍꯟꯁꯤꯡꯗ ꯁꯨꯝꯕꯁꯦ ꯑꯩꯅ ꯈꯔ ꯁꯨꯝ ꯁꯛꯆꯔꯛꯄ ꯋꯥꯅꯤ ꯑꯣꯖꯥ ꯅꯤꯔꯖꯤꯠꯅ ꯁꯤ ꯏꯁꯩꯁꯦ ꯀꯩꯁꯨ ꯁꯛꯄ ꯉꯝꯃꯔꯣꯏ ꯃꯥ ꯌꯥꯗ꯭ꯔꯦꯕ ꯃꯁꯥꯗꯣ mama ai yang noi ꯀꯛꯑ ꯂꯩꯔꯤ noidre ko naso ai noiribra ai noiribra noidre ko कमाई तक तौर तैनो अइगोंदा ता हाइरो ꯐꯖꯅ ꯕꯦꯜ ꯑꯄꯥꯎ ꯐꯖꯅ ꯂꯩꯒꯦꯅ ꯄꯨꯛꯇ अइगोंदा कमाई तक तौरगा हाइरो कोइ जमाई तौ ताबि sak नंजन ने कगन के हेरो अदुम नुंदांग सि लाइटिंग तौरे दु केजी हेंगला
ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯉꯩꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯉꯩꯗꯤ ꯌꯥꯎꯋꯦ ꯑꯌꯨꯛꯇ ꯃꯌꯥꯝ ꯆꯠꯊꯔꯗꯤ ꯌꯥꯔꯣꯏ. ꯆꯥ ꯑꯩꯁꯨ ꯌꯥꯝ ꯆꯥꯗꯦ ꯑꯩꯗꯤ ꯆꯥ ꯃꯅꯥ ꯀꯩꯅꯣꯅ ꯏꯟꯁꯥꯡꯅ ꯀꯩꯅ ꯁꯤꯟꯕ ꯆꯥꯛꯇꯣ ꯈꯔ ꯍꯟꯊꯕ ꯆꯔꯥ ꯍꯦꯟꯗꯣꯛꯄ ꯉꯝꯕ꯭ꯔꯦꯉꯣ ꯍꯧꯖꯤꯛ ꯐꯠꯇꯦ ꯍꯥꯏꯌꯦ. ꯏꯁꯩꯗꯣ ꯒꯃꯛ ꯑꯩꯅ ꯑꯁꯤ ꯏꯁꯩꯁꯤ ꯁꯛꯀꯦ ꯁꯛꯄꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯛꯄ ꯉꯝꯃꯔꯣꯏꯗꯕ ꯆꯥꯛ ꯈꯨꯠꯅ ꯆꯥꯗ꯭ꯔꯀꯥꯟꯗ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯅꯤ. ꯑꯩ ꯁꯤ ꯍꯥꯞꯆꯜꯂꯨꯕꯁꯦ ꯐꯔꯛ ꯀꯨꯏꯔꯦ ꯍꯥꯞꯄꯩꯁꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯁꯤꯜꯂꯤꯁꯦ. ꯃꯥꯒꯤ ꯈꯨꯖꯤꯟ ꯁꯨꯡꯒꯤꯅ ꯆꯥꯛꯇꯣ ꯈꯤꯇꯪ ꯆꯥꯕꯗꯒꯤꯅꯦ ꯆꯥꯈꯤꯗ꯭ꯔꯦꯕ. ꯑꯗ ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯛꯄꯗꯅꯦ ꯃꯣꯏ ꯀꯞꯄꯦꯕ. ꯔꯦꯀꯣꯔꯗꯁꯦ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ. ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯈꯥꯗꯪ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛ ꯇꯝꯈꯠꯂꯛꯄ ꯀꯞꯇꯣꯏꯅꯦꯕ ꯑꯃꯨꯛꯇꯣꯏꯅ. ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯣꯏꯅꯤ. ꯅꯨꯡꯁꯤꯗꯣꯏꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖ ꯀꯥꯏꯗ ꯂꯥꯎ ꯉꯝꯃꯛꯇ꯭ꯔꯒ ꯄꯥꯝꯖꯥꯅ ꯑꯣꯖꯥ ꯏꯁꯩ ꯂꯤꯂꯥ ꯑꯃ ꯇꯝꯖꯒꯦ ꯂꯥꯛꯇꯣꯏꯅꯦꯕ. ꯂꯥꯎꯀꯩꯗ ꯅꯥꯀꯟ ꯑꯃꯨꯛ ꯆꯤꯡꯒꯜ ꯂꯦꯞꯄꯤ ꯀꯣꯐꯤ ꯋꯥꯡꯉ ꯂꯩꯁꯦ. ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯅꯥꯉꯥꯏ ꯗꯥꯊꯣꯏ ꯁꯥꯕꯗꯨ ꯅꯠꯇ꯭ꯔꯣ? ꯄꯤꯇꯥꯛꯇꯤ ꯀꯥꯎꯒꯦ ꯅꯪ ꯑꯃꯨꯛ ꯑꯣꯖꯥꯕꯨ ꯗꯥꯏꯂꯣꯛ ꯇꯧꯕ ꯉꯝꯕꯤꯈꯤꯗ꯭ꯔꯣ ꯍꯥꯏꯗꯅꯦꯕꯀꯣ. ꯇꯧꯔꯤꯗ꯭ꯔꯣ ꯀꯥꯎꯒꯦ ꯅꯪ ꯑꯃꯨꯛ ꯗꯥꯁꯣꯏꯒꯤ ꯁꯥꯔꯣ. ꯑꯣꯖꯥ ꯋꯥꯔꯤꯔꯣꯗꯤꯒꯤ ꯊꯥꯗꯣꯛꯑꯦ ꯑꯗꯣ ꯑꯣꯖꯥ ꯑꯝꯇ ꯀꯧꯕꯤꯌꯣ. ꯑꯣꯖꯥꯅ ꯀꯧꯕꯤ ꯊꯥꯗꯣꯛꯏꯗꯤ ꯌꯥꯝ ꯄꯛꯆꯕꯅꯦ. ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯞꯇꯣꯏꯅꯦ ꯍꯥꯏꯕꯅꯤꯗ. ꯑꯗꯨ ꯅꯪ ꯅꯁꯥꯒꯤ ꯑꯗꯨꯝ ꯇꯧꯔꯣ. ꯅꯪꯒꯤ ꯑꯃꯨꯛ ꯇꯧꯔꯣ. ꯅꯪꯒꯤ ꯑꯃꯨꯛ ꯇꯧꯔꯣ. ꯅꯪꯗꯤ ꯋꯥꯡꯕꯅꯤꯅ ꯌꯥꯝ ꯀꯣꯟꯅꯤꯀꯣ. ꯅꯪꯗꯤ ꯋꯥꯡꯕꯅꯤꯅ ꯁꯥꯁꯤ ꯌꯥꯝ ꯀꯣꯟꯊꯔꯅꯦꯕ. ꯃꯥꯗꯤ ꯋꯥꯡꯇꯪ ꯋꯥꯡꯕꯅꯤꯅ ꯍꯦꯛ ꯂꯣꯏ ꯁꯨꯖꯜꯂꯒ. ꯑꯍꯜ ꯑꯣꯏꯁꯟꯕꯁꯨ ꯍꯌꯦꯡ ꯅꯁꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯗꯣ. ꯑꯍꯜ ꯑꯣꯏꯁꯟꯕꯁꯨ ꯑꯩꯈꯣꯏꯗꯒꯤꯅꯦ. ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯁꯟꯈꯤꯅꯦꯕ. ꯈꯜꯂꯒ ꯇꯧꯔꯣ ꯃꯌꯥꯝꯅ ꯑꯍꯟ ꯑꯣꯏꯕꯒꯤ. ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝꯅ ꯀꯩꯅꯣꯒꯤ ꯁꯨꯔꯁꯤ ꯇꯥꯏꯃꯆꯥꯗꯤ ꯀꯌꯥꯝ ꯍꯟꯁꯅꯣꯅ ꯍꯥꯏꯗꯣꯏꯅꯦꯕ. ꯍꯧꯖꯤꯛꯁꯨ ꯍꯪꯉꯤꯅꯦ ꯗꯥꯎꯀꯤ ꯅꯉꯣꯟꯗꯒꯤ ꯁꯨꯅ ꯍꯟꯕ꯭ꯔꯥꯅ ꯍꯪꯉꯤꯅꯦ ꯍꯧꯖꯤꯛꯁꯨ. ꯍꯜꯂꯦꯅ ꯍꯥꯏꯍꯧꯗꯧꯒꯦ. ꯑꯗꯣ ꯑꯁ ꯑꯩꯈꯣꯏ ꯎꯀꯦꯟꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯟꯖꯤꯌꯥ? ꯑꯉꯥꯡ ꯏꯋꯣꯏ ꯑꯣꯏꯅ ꯍꯦꯛ ꯂꯩꯈꯤꯗꯦꯗꯀꯣ. ꯆꯍꯤꯗꯤ ꯃꯥ ꯌꯥꯝꯃꯤꯅꯤꯅ. ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯑꯩꯈꯣꯏꯁꯤꯁꯨ ꯒꯥꯔꯤ ꯃꯆꯥ. ꯅꯦꯝꯂꯦꯁꯨ. 49 ꯌꯧꯒꯗꯕꯅꯦ. ꯃꯩ ꯃꯨꯠꯂꯨꯔꯕ ꯃꯇꯨꯡꯗ 48 ꯃꯩ ꯂꯥꯛꯑꯦ. 49ꯅꯤ. 48. Page 48. ꯂꯦꯝꯕꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯗꯥꯏ ꯄꯦꯖ ꯅꯝꯕꯔ 48. ꯂꯧꯏ. ꯃꯩꯔꯥꯕ ꯇꯝꯃꯦ. ꯅꯇꯩꯃꯗꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯎꯅꯕ ꯐꯠꯇꯦꯅ ꯍꯥꯏꯕ꯭ꯔꯣ? ꯇꯝꯃꯦ. ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯟꯅ ꯉꯥꯡꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯦꯃꯥ ꯇꯥꯃꯣ ꯑꯩꯅ ꯑꯁꯣꯝꯗ ꯉꯥꯛꯇꯪ. ꯃꯩꯔꯥꯕ ꯇꯦꯃꯥ ꯇꯥꯃꯣ ꯌꯥꯏꯗꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯒ ꯃꯥꯌꯣꯛꯅꯔꯗꯤ ꯃꯥ ꯍꯦꯟꯅ ꯋꯥꯒꯅꯤ. ꯃꯥ ꯊꯨꯅ ꯐꯔꯛꯅꯕꯒꯤꯗꯃꯛ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯔꯣꯏꯒꯦ. ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯔꯣꯏ. ꯇꯦꯃꯥ ꯋꯥꯈꯜꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯔꯣ. ꯃꯥꯅ ꯅꯨꯡꯁꯤꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨꯅ ꯑꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯤꯠ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯣ. ꯑꯗꯨꯒꯅꯦ ꯃꯩꯔꯥꯕ ꯃꯥꯁꯨ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯍꯥꯏꯌꯨꯀꯣ. 이태마 세바 도구도 fat대 하이브디 와니 만학당 학당 장바디 가슈 가르모 이태마 정실라오 이태마. ꯑꯗꯨꯒ ꯑꯩ ꯁ꯭ꯀꯨꯜ ꯑꯇꯣꯞꯄꯗ ꯍꯣꯡꯕꯁꯨ ꯉꯝꯂꯣꯏ. ꯅꯣꯏꯒꯁꯨ ꯂꯩꯅꯤꯡꯗꯦ. ꯃꯃꯥꯒ ꯑꯗꯨꯝ ꯂꯩꯒꯅꯤ. 이삭ꯊꯣꯏ. ꯁꯣꯕ. ꯑꯩꯉꯣꯟꯗꯁꯨꯅꯦ ꯆꯥꯆꯥ ꯀꯧꯕꯩ ꯃꯍꯨꯠꯇ ꯃꯃꯥ ꯀꯧꯒꯗꯧꯅꯤꯀꯣ. ꯃꯃꯥ ꯅꯠꯇ ꯀꯧꯋꯣꯕ. ꯀꯧꯔꯦ ꯑꯃꯠꯇ. ꯑꯩꯒꯤ ꯃꯃꯥꯗꯤ ꯅꯣꯏ ꯅꯠꯇꯦ. ꯕꯕꯥꯁꯨ ꯅꯠꯇꯦ. ꯑꯩꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ. ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ. ꯀꯩꯝꯇ ꯌꯦꯡꯅꯤꯡꯗꯦ. ꯗꯥꯇꯣꯟ, ꯏꯆꯥꯁꯦ ꯃꯈꯣꯏꯅ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅꯕ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ. ꯏꯆꯦꯒꯤ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯅꯦ ꯑꯉꯥꯡꯁꯤꯡꯗꯁꯨ ꯂꯣꯏꯅ ꯇꯝꯕꯤꯔꯦꯕ. ꯉꯔꯥꯡꯗꯩꯅꯦꯕ ꯊꯦꯝꯕꯒ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯤꯁꯦ.
mana mama yam chong na leirabani ko mai bira mata tana da baya da haisini ta Này cô sẽ ai tấp nằm tôi thêm bị ta thibiu sẽ thôi nó bao hay cái gì sao gì nè sao nó bớt mà lấy bị đuôi nè quay vào sụp bị đuôi nè cô đôi cái này bạn ta sụp quay vào sát đuôi nè bạn sao thì mà open đi cái nào thì gì nè ta sao đuôi nó sao đuôi vào này xí 땅 모여서 사 선제부시 싹시 사 두어봐 세세 너가 임비게시 Adamai photo thả chân Dạ thôi Mama đi dạ thôi Mama đi thôi photo thả chân lộ Adamai luôn xuống Mama muốn cả sự chú Isa nó không ra Cái đâu đi mà nó nâng bộ Ha Adamai photo thả chân lộ Mama đi thôi juga ada di sana ada di Chị ngồi hình bắt Isa nó Tụi phân tụi phải dẫn được Incredible ngay hình sẽ đạp Mamagi tamoy si Pumong namdyan ni ay mamagi tamoy. Mamagi toy, mamagkot ke. Tato, anggap lay ng Drevi. Anggap lay ng Drevi. Sabi lay ng Drevi. Tong chuha kami. Siya ko lay ka ba jalo? Amok tayo biyo ba? Amok tayo biyo. Ichiya. Karigino siya na nga pura laga puri dia. Laja. Karigino ba nga pura laga puri siya. Laja. Tatuan, pura laga bido na isa. Budo na pura mede tatuan. Ay isa mo nang na. Hindi pura laga puri ya braba. Antengay ko si Ay isa sila na pura laga karigin puri no ay. ay antengay ko hebri nang bo Tima anando nomada pikros fazana hainabada wakal tanasi isa thoy se lo mama ka tu moso se lo se Dali. Ay mamaga lay gani. Ngay ka namdang side. Para kano. sa thoy Tatuan, ay na hydra. Ay na hydra ba yung isa siya siyang pikreda. Icha toy, si. Ay siya lang ginaman eh. Lao hay ba na eh. Oh ya itu mau Yang mama ko wala ka ko. Ima pa lay di eh. Ima pa lay di. Ma tu kare di wang mun di tau Oh ya ma wa di Mama, ay ada na hindi. Ay butin bigano. Kaysa sungarang kakana po bagina. Mapamjaki ba da? Halagti ba ni? To lawala oye. Ay di sa salay tapos ya. Yam nungay. Isaw yam lang ba? Sa sado ay busin niya. Mga mama ko yada ba niya? Puwi ba? Kakana kamdo pi niya. Puwa no hay na. Ado mama. Kakana niya. Sa puri da. Senhuran ba niya hay. Chumbra. ꯆꯨꯝꯃꯤ ꯀꯀꯥꯅ ꯑꯣꯏꯗꯕ ꯊꯕꯛ ꯇꯧꯏ ꯍꯨꯔꯥꯟꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯔꯤꯅꯤ Oh, kakana sauribada. Adogi oyamani. Bubuge soratanya. Lakpi ay busu yamna lunung tawbi gamjadu ganya. Luhung gani haye. Ay luhung ba yawge ka mama. ꯆꯥꯛ ꯆꯥꯗꯣꯔꯦ ꯄꯨꯡ ꯑꯃ ꯇꯥꯏ Yengbiyo na. ꯁꯤꯡꯖꯨ ꯁꯤꯡꯖꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯛꯀꯦ ꯁꯤꯡꯖꯨ 가자 가자 먹이로 가버려 나고 가버려 뭐야 이거 진짜 그런 거 사고 nagi okay to sa lo ji ta king sa dre 파고 가면 이제 이란 가이 kali yela kai je 어디 신이 변경해. ya ni ta de sai ta 저는 자동 보내님의 리나기 아트스면 비트겐. ꯌꯥꯝ ꯁꯨꯒꯠꯇꯦꯗ ꯏꯁꯤꯡꯗꯗꯤ ꯁꯥꯟꯅꯔꯤ 어디에 이렇게 껄록 지우더니 가요. ꯈꯔ ꯅꯝꯃꯦ ꯑꯩꯅ ꯆꯥꯕ ꯄꯨꯔꯥ ꯎꯠꯇ꯭ꯔꯕ ꯑꯃꯃꯝ ꯍꯨꯛꯆꯔ 장도아, 어저께도 그만했다고 제가
ꯐꯖꯕ ꯑꯃ ꯈꯟꯅꯕ ꯂꯧꯁꯜꯂꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 12ꯗ ꯂꯣꯏꯅꯤ ꯍꯥꯏꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯤꯐꯨꯅꯥꯏ ꯄꯨꯡ 4 ꯇꯥꯗꯣꯔꯦ ꯃꯥꯏꯒ ꯌꯦꯡꯉꯣꯗꯅ ꯉꯁꯥꯏ ꯀꯦꯔ ꯐꯖꯅ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯞꯄ ꯀꯥꯟꯗ ꯀꯣꯛꯄ ꯍꯥꯟꯗꯣꯔꯦ ꯃꯩꯁꯨ ꯃꯌꯥꯝ ꯃꯨꯠꯂꯨꯔꯦ ꯑꯗꯨꯒ ꯌꯥꯗ꯭ꯔꯦ ꯍꯜꯂꯅꯤ ꯑꯗꯣ ꯀꯅꯥ ꯁꯣꯔꯤ ꯂꯥꯁ ꯀꯩꯗꯧꯕꯅꯣ ꯁꯟꯖꯤꯅ ꯆꯪꯉꯤꯁꯤꯕꯣ ꯍꯥꯏꯌꯣ 선지 떠오르지 마. 얘는 다 꼬이래 다 들려 거기. 누가 오래 시댁이 뭐 그런 거 다들 오늘 있던데. 맞아들래. 자기 게임에 또. 땅이 빠도 오늘 도시대 아 Okay. thank you 유명설에 Dele euro ko. bye bye 아야 चलो बाय बाय Don't go baby चलो वाह कनासु लेता